पाउजदी फुमोइब मरोइब पाउ खरा अपडेट तौजरी आमजुगी अखनबा जीबी मीटिंग पांगथोक्तुना वारेप अनि लौदुना ngarang pause phongkhite electronic media sandokpa lepkhi ngarang ayuk pung 13 taba matamda all Manipur Working Journalists Union amjugi akhanaba general body meeting ama Manipur Press Club ta pangthokre mifam aduda amjugi member oiriba paumi singna sarugyakhi amjugi president Bijoy Kaksing Tabam amadi editor Gills Manipur ki president Khogendra Khongtramna president member oina sarugyaki pamifam aduda yetnaba leitana tongan bo warip ani lokhi Lauki bo warip sing adudi haujik aina thingkrab Manipur ki lalhau loop amu oiriba UNLF loop manungda matmana ta bamau ama leiriba asina maram oiraka Thoudok wathok ki natana propaganda gi oiba pau amatana kalani ki phongdaba ani suba warip na thawung asi bajaning tu phongduk tuna ngarang November 15 da paumi sing thabak lep tuna pause puthok amade general body hek loiba ka press club campus da nongthilpung ani makhai daki wakat mifam haibesine amjugi GB mifam na lokri warip ani asigi matung ina ngarang nongthilpung ani makhai taba matamda amjugi member sing na Manipur Press Club ta wakat mifam pangthoke saruk jaki ba paumi sing ki thabak tharamda khotingjen bigano paumi sing ki ningtamba igai khumnabiu haiba wai sing iba play card sing sinnage amjuna lokri warip ki matung ina ngarang Manipur da phongba pause sing pau phongba lep khibana matung inna ngasi Manipur miyam da pause phangki dabagi awa pamayuk nake loina da ngarang Manipur da pau sandok liba electronic media ki paumi singna mathau lep khibadagi ngarang pau sandokpa lep khibadagi miyamna ipau phangdabagi awa pamayuk nake atopa pau amadana December ki ani suba sayul da BJP ki national president Manipur da lakadore BJP ki national president oriba JP Nadda mathang December ki tang taraga humdoi amade Tara Mari da Numidini ki khongsat oina Manipur da lakaduri aina BJP Manipur in charge oiriba Dr. Chambet Patrana Thokkhre wafam asing asi Imphal gi Kaisampata leiriba BJP Manipur state ki office da pangthokpa paumi sing unaba amada mahna phongdokhibane paumi sing unaba aduda Manipur BJP president Manipur BJP Pradesh ki president Professor S Tikendra Susaruk yakhi Manipur ki in charge oiriba national BJP ki national spokesperson Dr. Chambet Patrana makhatana phongdokhibada Manipur asi mahausa ki oiba phajaba na pik thallaba ningthira balamdam ama oire asigumba state asigi in charge oiba phangba aibasi yamna nungai state asigi oin in charge ama oiba ki ahanba khongsat oina garang state asida lakbane mahaki khongsat asi state asigi oina party asigi luchingba sing unaduna wari sanaba amadi party ki mapangal hena kangkhanaba pandamdane Prime Minister Narendra Modi ki mantra am oiriba sabka sath sabka vikas sabka Biswas haiba wafam asina Bharat asi khongjel jangna chawkhat mai gaita changjenba ngamle Magna hai awang nongpuk lamdam chen chawkhat hanana pathabak thoram paikat pa haibesina BJP sarkar gi maru oiba thawdang amane party ki pandam asigi makhada ngasi di state asida ju party asina sarkar paibadagi ahongba kaya lakpa ngamle masikmak Manipur miyamna BJP ta thajaba thambadagine amaromda lakadurba December tang ama amadi ani da Imphal da BJP ki national president JP Nadda numidini ki khongsat lakani aina toramba adu ahongba khara leire maduna president ki Manipur khongsat asi December 12 amadi 13 da oina laklaba yai masi ki damak party ki president Professor S Tikendra yauna party ki oina leiriba functionary khudingmak unaduna khananai naba hokre loina na BJP ki national president JP Nadda na numit chama kungi Bharat pumbagi oina sat thagadoriba khongsat asigi manung chan Manipur da su numidini lakadabani haike Chief Minister N Biren gi haksang gi hamna phagalle November 18 da COVID test tawragane COVID-19 na positive oiduna haujik home isolation tawduna layeng bagi thabak chatariba Manipur gi Chief Minister N Biren gi COVID-19 lagliba November 18 da ningthauka panumit ta pangthoklagane hanadi November 15 da COVID test tawna bagi matam leplambane doctor gi poktak matung ina November 18 da pangthokna ba khangal lakpane haujik phabagi oina Chief Minister N Biren gi haksang gi phibam yamna phana leire November 18 da pangthokadurba COVID test asida sungsoi soidana negative oiba yabagi thajaba yamna chauna lei haire Myanmar gi jail da Leiruba Manipuri Macha 30 mari ngasi India da khutsinnarakle ain kaina Myanmar gi ngamkhai da lanchil lobadagi Myanmar lam lanmi na phaduna Myanmar gi tongan ba jail da matam kuina Leiruba Manipuri Macha 30 mari ngasi miat ki matam loiraduna Myanmar authority na more da leiba immigration office da khutsinnarakle Myanmar da leiba Indian embassy ki mekai dagi su Myanmar gi tongan ba jail da leiba India macha sing asi thadok pirakna pa Myanmar gi mari leina pa authority da hajaba dagi thadorakpane miyoi sing asigi marungda atei di Manipur ki tongan ba district sing da leiba singmi ngaktani
ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9 ꯈꯨꯅꯧ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 53 ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯣꯔꯦꯗ ꯂꯩꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯆꯦꯛ ꯄꯣꯁꯇ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ ꯑꯃꯔꯣꯝꯗ COVID-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 9 ngasi ayuk Myanmar authority da khutsinnarakle haire nap amadi police na miyoi ani dagi jamlaba drugsing phare Narcotic Affairs and Border nap amadi Manipur police na tongan pamafam dagi drug ka kona na miyoi kaya phare press na phangba pawda tha asig kunmari gi nubidang pung 6 makhairam tabada nap ki kangpu amana kangpokpi district ki Saikul sub division manung chanba Saimol Khul dagi pawthang khongsai chai kunthra ka mari Sub division manung chanba Saimol Khul dagi pawthang khongsai chai yangai ka mari apokpa laikidraba sokhosan khongsai Saikul Phaimol village da leiba ama kani keji nipan ka kona na phare amana ngasi ayuk pung mangarom tabada Bisnupur police commando amade Thobal commando ke apunba team amana miyoi ama heroin gram 124 ka kona na phare Bisnupur police commando na sangai yumpham dagi Suchanpur tamna yamlaba drug sing pasilakadore aiba akangda papaw ama phangbadagi Thobal commando ka khusamnaraga sangai yumpham nongphau bazar mamang lekai da leiba MD ibungo sahi kuntrahum dai suraba apokpa MD ami Amar year ge jumda thi bumbagi operation chatabada jum abaduda arrest number yaudaba silver mazugi I-20 ki car amalairam badage check to bada car adugi sesesta tongan bak kep ni puga darukta haplamba heroin number 4 gram chatuk ni puga mari phangbangam ke loina na bhaki activa amasu bhagat pangam ke Parabasing mari lena ba police station na sinna ki bagal loina na makhoi ki mathakta case amalo khotuna makhata ba wang bong chadakhre aire baragasi da Salai group of company amade smart society ki business transaction da court ki athingba Leitre miyamna thambi ki basan bamsing mangan jaroi MDGS Salai group of company amade smart society ki mari lena ba business transaction tawbada athingba Leitre Marakasida karigumba court ki athingba laktragadi tha asigi kuntrada ki mari lena ba smart society ki business transaction aunabagi sing mari lena ba official singda pisalagani aina Salai group of company smart society ki managing director general secretary na khangal lagle Serol adu da bakha taraduna hana court ki order takiba adugi matung inna signatory change taunana bagi process hauduna Salai madi smart society ki unit ching hana gum chalaina ba honaragane Salai ki thabak tarom punamak sahi amma lepaga pangkhak oike business asi chathabada achoba thawdang yariba business transaction punamak thingjin ki masina maram oreka Salai ki business asi normal oina taunarba honabada business transaction aunabagi yamrabada tha umuk changkhigani aduna Salai amadi smart society ki member singna handaki financial year closing 31 March 2021 phawbadangde ngaibiu aijabaga loinana Salai amadi smart society da miyamna thamki basan phamsing mangan jaroi pithok sanaba kan khona jagani panbajabadi Salai amasu smart ki Yamba investigation Salai head office tera laukrapam lekai da irang horakpadagi police na control Thokkhre masigi tungda zerolaji thorakibani aire December amadagi kontramathoi phawbagi anouba guideline Thokkhre center gi ayaba yaudana state na lockdown tawdana ba khangankhre Union Home Ministry na COVID-19 ka mari leinana laibak asigi oina December amadagi kontramathoi phawbagi anouba guideline Thokkhre anouba guideline chatna pathap asigi matungina police na COVID-19 thengna bada daida khangna thabak tawnana ba yaure Masida Kendra Sarkar ki ayaba yaudana state singna lockdown tawdana ba su khangalle anouba guideline asina miyamda chana pathap ahum aibade face mask upa social distancing tawduna mi amaga puttaruk lapna leiba masida natana khutcha chingsapon amadi sanitizer na chengna hamdokba asi matam bubuda kauduna ngakna chana bagi anouba guideline asida khangalle maraga sida thingau village da miyoi ama Nongmeina Panduna sire None district ki Nungba police station ki manung chana leiba thingau village da ngarang ayuk pung 9:09 rom taba matamda Khul adugi village chairmanship ki Munnabagi wauda kanglup ani thokna yamna chawna Ungkhatnabgi Thoudokta Sairak aduda double parent Nongmeina kapada sahi kun mangarum suraba nupa ama laikhidre aire Thoudok asigi pau phangbadagi ADM Tamenglong si kangjai kai gangmai amadi None district police ki SP Ningsem Basum Thoudok thokphamda chatuna yangsinkhre Makhatana pamdaba Thoudok thoktana ba security ki section thawrang lokhutkre Hauzik phawda miyoi ama Nongmeina kaptuna atamliba miyoi adu lorkhibadagi phaba ngamdre asi bhaksang adu imphalda puraktuna ngasi postmortem tawkhre aire aroibada content sing asigi maruiba pau khara asi pau damjariba Manipur local news YouTube channel amadi Facebook page asidagi
yengbiribu punamak pathagajari loinana channel asina domda kanarbadi subscribe like and share tawba kawiganu punamakpu amuka na thagajari